अहानबदा मरोइबा पाउसिंग पिजरी चिंगदना होम मिनिस्टर ना अदुगा तमदना चीफ मिनिस्टर ना यंगसिनगनी हाइबा वाफम कांग्रेस पार्टी ना याबा ngamloi हाइख्रे लेंगाक अनि लेबगी मवोंग याबा ngamloi हाइना तोंगान तोंगान बा लुक कयानसु यानिंगदबा फोंदोख्रे Seven MR dagi lakhiba nongmai kuke miletena yonthoklamle haiba miyoi amagi yum khoishaunaraba kurau makhongge haikru makhongge miyamna mai thadoktuna mangankhre chenaba miyoi police na fakhre mafam kayada combined force na thiba humbagi thabak chathakre mi fami pungi paudi laitre International Day Against Drug Abuse and Illicit Trafficking के पालन थौरम पांगथोख्रे अमदी इम्फाल वेस्ट अमसुंग इम्फाल ईस्ट की ओइना हये नुमिदांग पुंग 8 फाउबा कर्फ्यू कोमथोख्रे बिष्णुपुर की ओइना नुमिदांग पुंग 3 फाउबा कोमथोखले मैं बुखरुमजरी ELITETV Manipuri पाउ मीटिंग ताबिरिबसिंगबु वांगखेम CHANURA ना तरामनोकचरी हौजिंग मपुंग ओइबा पाउ मियामदा संदोकना पिजरी मणिपुरदा चिंग तम येनथोकपा मानबा चीफ मिनिस्टर की स्टेटमेंट मियामना याबा ngamloi हाइना मणिपुर प्रदेश कांग्रेस कमिटी के वर्किंग प्रेसिडेंट खुमनथेम दे बब्रचना फोंदोख्रे वाफम असिंग ngarang चीफ मिनिस्टर ना दिल्ली दगी हलकलबा मचुंग फोंदोखिबा वाफम सिंग अदुगी मतंगदा कांग्रेस भवन के Conference hall da MPCC के member कया याउदुना पांगथोखिबा पाउमी सिंगा उनाबा अमदा फोंदोखिबने महाकना मखाताना फोंदोखिबदा लमदम असिदा होसिक ओरिबा इरांग असि मतंगदा political parties सिंगे ओइबा अपुनबा मिफम पांगथोख्रे मसिगी मखाताबो ओइना मणिपुर के चीफ मिनिस्टर खुदा की ओइना दिल्ली दा चलुरबा मचुंग हलगलगा चीफ मिनिस्टर ना एयरपोर्ट ता फोंदोखिबदा मणिपुर के होसिक ओरिबा फिबम असिदा चिंगी मफम सिंगे ओइना सेंटर ना दायित्व पुगनी अमदी तंपाकी मफम सिंगदा चीफ मिनिस्टर ना दायित्व पुगनी हारि वाफम असी युमफम याउदबा मियामना याबा ngamloidaba wafamni atopa leiba kayada asigum irang kaya thokiba leire adumapу hojik manipur da chatnagani hariba divide and rule policy manba thawong asi atopa leiba kayada irang thopa matamda chatnakiba leite manipur ge chief minister tampa khakina te apunba manipur ni masida tongan tongana daita puna ba haibasi lamdam asi divide and rule policy leiba oina tawi masibu ya thoklamba haibasi chief minister oibada matik chadre haina masana lawjabani महाकना सेंटर या थोकलमनी बा अयाबा असिगी दमक मियामदा लाले हाइजफम थोई मसिगी मथक्ता चिंगी ओइना सेंटर ना दायित्व पुगनी हारिबा असिगी वाहन थोक करिनो मसिदा मियामना यादुना चटलबदी मणिपुर करंबा फिबम दा लाकनी लोइनना चिंगा ताइनदुना लेबा मैतै सिंगी युम कै कया अमांग अता थोकन ममतमददी उशिनदबा मानबा मओंगदा लेबा अदुमपु इरांग असि लाक्सन बंगमदबदगे तंपाकी इमाइबल सिंगदा लेंगा की ओइबा मियोय सिंगी युम कै अमांग अता थोकन ममतमदा हकचिन लौदुना मफम मरांग खंगदबा थवोंग ओइना उहनबा हाइबसी लाइबक थीबनी हाइना महाकना मखा ताखी हाइबा स्टेट सरकार अमसुंग लायन सेंट्रल गवर्नमेंट असिना होमना हाइबसी वैली द थोइबा चरांगनबा से मसी मोइना फंगबा पावगी मतुंगिना मोइना खंजबदी ngरang सेमना हाइबदा यावदी मायोन मफम मरांग खंगदना MOS की मणिपुर की होगी बा अखोगी MP काबी की बा इनर लोक सभा की हुजिना MOS External Affairs and Education Pubidiba Magi Mayum Maithariba Aduga Minister Susindrogi Mayum Maithana Wadaramba Godown Maithavana Punapum Pulamoxida Yamna concern Oyana Home Minister Haibse Congress Party su Adugi sensitivity do Adum appreciate the way Adugi Dana Dugiamna sensitive Oiraga Manipurgi Prazam Mama Low Unabakon of Chetpa Masari Mato Tauna Chetpakanda Arapadagi Bunker Sasa Dun Labor Militant Singers
मागे बंकर सिंह देगी नोमई कापसल इबा सो इबा मयाम लांग इबा मयाम सिना मायोन नाइदबा मायोन हम मरांग खंगदबा वायलेंस मा थोगले इबसे चरांग न बजे थोगले इबने हाइबसदी खंगना नमजल थमगा हाइबा कइनोगे गवर्नमेंट के ऑफिशियल खरगे मिनिस्टर खरगे मफमदा सोए हैदुना मदुदा हकना लौरगा कइनोसे तंपाक के से महम मरांग खंगदबा वायलेंस न उहनबसे मसिदि लाले चरांग बसे गवर्नमेंट की फेलर दे थोपने ताइनबम खंगदना सरकार ताइनद्रदि प्रजादि काई ताइनदो काई ताइनदोइनो प्रजा से अदना मरमदुना अदुगी वाखंदु मक्से खोइने यानिंगदे यामना लाइबक थीबा थौदोक अमदा हंदक पांगलीदा लेबा 7 सुबा एमआर दगे लाखिबा नोंमै खरा खुराई हैक्रू मखोंग खोमिदोकता लेबा एमडी रशीद कौबा मियोय अमना कुके मिलिटेंट योंथोखरे हाइबा वाहौदगे रशीद की युम लमदमदुगी खोइशाउनरबा मियामना मै थादोक्तुना मांगनखरे थौदोक असि ngasi ayu pung 8 ka makhairom taba matamda thokibani थौदोक थोफमदगे फंगबा पाउदा चाही 50 रोम सुरबा रशीद हारिबा खुराई हैक्रू मखोंग खोमिदोक सोरो मपालदगे मियोय असिना काइरंगदगी मसागे चाही 94 रोम सुरबा हसन हारिबा मियोय असिगा मानरगा हंदक पांगैदा 7 एमआर दगी नोंमैसिंग लाकपदा यावखि मफम अदुदगी लागलप नोंमैसिंग थिंगतखिनबा हाइबदा थिंगतखरे हाइना हाइजिनरगा नोंमैसिंग अदु कुके मिलिटेंट दा योंथोखरे हाइबा खंबा ngamlakibani हाइरि ngasi ayuk rasid pu miyamna kauthoklaga wahang pahong tawduna fuba chaiba haurakpada security force ki kangbu ama laklaga puki hairi tungda maha ki yum miyam changdana mai thakibani hairi thaudoksigi matangda gram panchayat ke member md gaffarna thaudoksigi matangda marik chumba wafam phongdorakli yo yamakaka ikogi sigi kumidok sorongpandagi rasid haiba miyo asiga koi handak irang sigi matung ina sabelema ragi miyam lakhot kiba mungibu nongmai adu makhoi de laire haina mamang di koina tabadagi adu targadi ikoigi government la lakhopagi matungina koi manang nakpa member natragana pardhan natragana jila haibadi manang nakpa mla da pikhat piu haina harabi matungina ikoi club na hair potu pikala u haibada moina mamang da nongmai si koi pi gre sabelema da moi siogi sign bu laire haibagi ama sasanba ama paisalaga ikoi du ulaga matam gitang ikoi niam tharga lairure adugi matungda haiba khulai asi ikoi gi chingi huji huji irang asiga yekna bu oiriba okila laubasida moina pi gre haibi pau tarakpudigi ngasi ayugi pung 9 ta abisida man laikai gi club amadi marai pabisin hauraga mahakasi haiba rasidai banga ngasi ikoi mayumdagi chingthoga miyamna phuge kena tawringai kanjida army commando na paisalang miyam sibu tangkhairaga haiba mioi asira asi pugibani pharaga pura aduga miyamna magi yumasi ikoi mai thadopani pendo badigi mana tawgiba pigriba khulai asi moi ani pigiji koi miyam koi sano de pendo badigi ma sida thamaroi haidana ikoi yumsi mai thadopani makata bosi koi huji khanna gini kalap marai pabisina maksi lai kai da thangbisira thamochira habidu koi khana matungda kalap marai pa taba resolution du da ikoi thaboi pangthokani Combined Force ngasi Imphal West ke manung chana leiba moidampo khunauda ngasi thiba humbagi thabak chathakre Patsoi Police Women Police Commando Imphal West BSF 4x4 GR amadi 9 sector Assam Rifle ge personnel singsu sarugya ki thiba humbagi thabak aduda mifa mipun amadi khutlai na chingba fagatpadi leikide ayuk pung 8 dagi haukiba operation adu ayuk pung 12 fawba chathaki operation adu da khungang adugi khonja singna chauna mating pangki ngasi operation aduda duty magistrate SDC Wangkoi Rajdonsu sarugya ke jothagi ba operation adugi matangda Western Modern Club ki Romeo na fongdorakpada ngasi operation aduda khunja singge maikai dagi adumak mateng pangke amaromda Manipur ge chingya tamya singda ngak senuna lairiba khunja miyam ge ngak senaba thabirakliba security asi matik chaba security PBU haiki state government amadi central da aina hajening basi akoi di ngarang ngahan si akoi apunba akoi honorable union minister na apunba political party gi mifam ma delhi da kawraba matungda ngarang si amu akoi honorable CMC koksan gare koksala kanda adudagi mana thula kanda airport ta sum akoi na press no unajabada mana hai akoi gi villagers sing maroina peripheral area da leiri bajing jida akoi gi
public singina ngaaga wana hing tumdana ngaakpaji tobiganu state force na ngaakanena mana di haiba adu sum akoigi wakalda yamna sum nokningbo fawe maramdi kaigino kanda sarkar gi site ta haitare sumaina akoi yopak thangjong na paiga ngaakpana di yaroi moi koki kangunu kumdaraga nomoi amone kapakpada koi di hou thachelakani aduna akoigi sarkar gi site gi khangapi haibadana hajan hair kando only for security forces aduju se BDF na ayambane adumai thabire yengo hajik leiriba critical situations da akoi chang taragadi personal mari duna kaidobung amdoino si amtang akoi gi club ki site gi duga akoi gi khun gi site gi question amtang hangjaninge aduna akoi si hojik si normal pore haibadi yagi hoi aigi wakal da hai tare maram di kai gino kan akoi ji akoi gi thamoi da praja sing ji gi thamoi da chingna baji kok pulai tari baji powda aduna akoi ji ahing ngaktana tumba changbi o imung da yum da inena ta na hana dongla leibi o hai tardi akoi gi matik chana akoi gi kari paramilitary forces nataba state security forces si matik chana sigi akoi gi peripheral oiriba hot zone oiriba jaga jida deploy to biu thambiu Narcotic Affairs and Border NAB Imphal na sinduna International Day Against Drug Abuse and Illicit Trafficking ki thauram Imphal da leiba NAB ki office ta pangthokre. Thauram aduda NAB ki SP K Megachandra amadi atai official kaya su saru yakhe. Thauram asiga mari lainana drug lana sizinaba sing thengnaba mayai kaba nisha sizinadaba amadi drug sizinabagi mangjaba kaya miyam da khanganba haiba wasaksu lawminakhe. Political oiba mifam pangthokpa matamda miyamna taliba demand NRC chana halu su chana duna leiba handou narco terrorism gi oiba wafam sing fongdok lamdaba haibasi lamdam asigi oina khwaidagi laibak thibani haina Students Union of Kanglei Park ke President Ningthauzam Dana Kumar na fongdokre wafam masi wangkhaida leiba union asigi office ta pangthokiba paumi singa unaba mada fongdokibani mahak na makata na hai lamdam asigi yaifana batawriba kokomina lepkiba wafam sing karigi center da khangandabano lengak loisingna lamdam asi tasengna nungshiba oirabadi lamdam asigi CSO amadi students organization singna changseliba khongthang singda support of thoi masi natana apunba political party ki mifam pangthokpada politics toba madba wafam sing fongdok lamba haibasi tasengna yaningde masigi mathakta ching amadi tam haina leiriba apunba Manipur amani masida tongan ba mioi ani haibati Union Home Minister Amit Saha amadi Chief Minister N Birena irangi solution purangna ba honaba haibasi kuki singna pamliba separate administration pibagi thawongni masi Manipur miyamna yafam thokte thokliba irang asida leiriba lengak asina luchingduna punna faminarga solution purakna bahana biyo haiki kokomina sangsaliba iho adigi mairulup singa sangsaliba iho mairulup singa taliba demand si leba ki damutani leba phanabu ki damutani leba sik damut khalaga da tawbu aduna political parties in politicians singna leba nungsiba lamdam masibu nungsibu oragadi aikoina CSO jing mairulup singa tawba sangsaliba thabo sida mateng function minor ka koi punna ama toin sanction minor kanda nasigi hoji thoiba koi lana si mission da madu ki chogo dai da lomina se ko kunji thamjage ga maruina ena chingi lamchingda even Imphal West area da leiba mafam phawda koi ADC da chachalam dana tawumba mayam ma mamang da leramba lengan mayam na tawumba adugi mayam hoji ki lenga asina kathakhiba haidare ADC da chachalam di kathakhiba adumba mayam muslog adugumba mayam ma tawko duna maram markanda nasigi phasaunerba kuki singna maram kuki sing si kai kai na mutam khoi na phasaunari no haita gadi Myanmar dek sang nu illegal immigrants sing ja kuki ngata ne kuki sing sina maram markan moina makoi gi business mayam ma even kuki militant kuki la hobo sing da bokta kuki gi leader sing da Myanmar masana leader koi bagi wathok wahu adum lai di bani huji koi di bani haita paugi marakthana aten break ama lominasi. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up!
Registrations and admissions open for 2023-24 academic session. Diabetes ka loy na nahinglibusing tha amagi manungda fahan bangamle. Khong hamba nungay tabasu namit mga nigi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy na lehen bangamle. BP wangbasu tha amagi manungda normal da lehen bangamle. Umnamak natural oy ba ano bahida makal singna lying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoy. Ako pamorol gidamak na si maglengsin biraw Diabetes Hospital, Jennings Road near Punjab National Bank, Porompat. Admission open, admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chatliba academic session asigi akagnaba sit masingi admission housere. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam amalegani akopa morol gidama 9856575163 college address pangai opposite MPTC da lengbiratuna ngasimak khudong saba si lobiu. Admission open kosem da affiliate tauraba uripo coach nam lekai kangsuk road leiba competitive success academy gi academic session 2023-24 gi class 11 science ki admission housere. School asi experience oiraba maming leiraba oza singna satra satri singbo takpi tambiri ISSE 2023 mai pak ngamlakraba satra satri singbo school asi ki maikei dagi nungai ba phongdorakle. Admission fee hana lupa lising tara oiramba adu leiba ki irang na kudong sadaba singi yenglaga lupa lising mga khaktamak oiragani adum oinamak relief camp leiba satra singi oina lemna mahitamagi kudong saba su pizari. Special features ta medical amadi engineering tamning ba satra singi su kudong saba kaya ama pizari. Audio visual class, biometric attendance system ason ba satra singi oiba extra class, separate hostels for boys and girls, bus amasung van service ki kudong saba pizari. Nasibag lengsin biraw competitive success academy uripo koshnam lekai Imphal. 40 years of trusted diagnostic service, Babina Diagnostics. Break matungda taramnok chiri makataba pauda haukiba me ahumdagi thogliba wathok asiga mari leinana Union Home Minister Amit Shahana thengkhang kayada phongdokiba wafam sing aduda India gi Home Minister amana haifam thoktaba wafam kaya yaurokpasi amukona yaninge hairi organization asina thadorapa cherol amada Manipurda cookie singi tongan balengak ama tanbagi wathok asi ka hena chawthok halibani maram aduna wathok asi hauchik fawa loisindribani amati su tawduna lengak na kaknaba yanaba amagi makhada thamlakiba Manipur ki cookie militant singna lengak ka yanakiba wafam sing phongna thugairaga amati Myanmar dage changlakiba su da yaudaba cookie militant singna leptana jatharakkiba henba violence ki thabak sing adu matam sangna yengduna leiraga hojikta thokliba wathok asi kuki amadi maitegi marakta khatnaba oina tarai na puthoklaga India lengak na watai na ba hotnaba asi amuko amadi lengak leipak miyam na yaba ngamloi Manipur da hojik miyam na awaba mayok nariba tanfam asida Union Home Minister Amit Shahana jingi mafam singda kuki militant sing thembagi thaba mahak na tawgani haribasi nungi oiba wahan thokarino Jing khaktagi haibadi cookie militant sing khaktagi thabak tawgadoribasi masana pariba famadu masana masak khangjadabani amadi mahakki thawong adu kwaidagi responsible yaudaba thawongni
मधुगी सुमथक्ता कम्युनल पॉलिटिक्स अमदी डिविजिव गेम इफोंग फोंगबा थवोंगनी हाइके मखा तारकपदा हौजिक इंडिया गवर्नमेंट तसेंगना लालबा वाफम अमबु नाथैरगा हेक्ता नमफुदा पीस लाक्नबा होनरबदी मधु नेगेटिव पीस ओइगनी पॉजिटिव पीस टी कैदौनुंगदा ओइरोय हाइबसी गवर्नमेंट ऑफ इंडिया ना खंगबिगदबनी हाइना चेरोल असिना मखा तारी नाकल अमरोमदा मणिपुर चिंग अमदी तमगी ओइबा एडमिनिस्ट्रेशन अनी थोकले मणिपुर चीफ मिनिस्टर अनी सूरे हाइना मणिपुर पीपल पार्टी के प्रेसिडेंट चिंगाखम सियामजाइन फोंदोक्रे वाफम असी चीफ मिनिस्टर नंगरांग फोंदोकिबा स्टेटमेंट अदुगी मतंगदा पार्टी असिगे ऑफिस ता पांगथोकिबा पाउमीसिंगा उनाबा अमदा फोंदोकिबनी महाकना मखाताना हाई हौजिक थोकलिबा इरांग असी कुकीसिंगना मखोगी ओइबा तोंगानबा एडमिनिस्ट्रेशन अमा तालकपनी मखोइना पामलिबा असी थोंगालगे हाइबगे मतौगुम चिंग अमदी तमदा तोंगानबा मियोय अनीना इरांग असी लाक्सिनबा होनबा हाइबसी लाइबक थीबनी मसी साइन तौनद्रबसु मखोई ओइबा तोंगानबा एडमिनिस्ट्रेशन अमा पीरे हाइना ताकपनी मणिपुर थोकपा वाथोक अमदा मपानगी मियोय सिंगना खुद थिंगजिनबा यानिंगदे चीफ मिनिस्टर न मसागी तोफम थोपा मथौ तौहन्निंगे चीफ मिनिस्टर न तौरिबा थवोंग असी पांगदबगी थवोंगनी अमरोमदा इरांग असी लाक्सिनबा हो मिनिस्टर न थारकलिबा फोर्सिंग असी पोपी प्लांटेशन तौरिबा सिंग गाकनबा थारकलिब्रा रिलीफ कैम्प सिंगदा लैरिबा सिंगे ओइना मतम खरगी ओइबा लाइफम साबा यानिंगदे अथुबा मतमदा मसा मसागी लमदा हंजिंदुना लाइनबा होनबियु हाइके अभी अखोगी प्रेस मीडिया सिंह इलेक्ट्रॉनिक मीडिया सिंह फोंदोक्लिबा मतुंगना मखोइदा फुबिबा चबिबा तौबा वोपर नैबा तौबसे अखोई प्रेस मीडिया सिंह खुतांगदि कोई टीवी स्क्रीन दा कोई उबो फंगजे मसी यामना थमोइ सोनिंगाइनी मरु ओइना अखोगी अथांग राइफल्स अदो रैपिड एक्शन फोर्स सिंह चम जबा खुलाई पाइदबा इमाइ लोन सिंह चनिसे सिंह फुबी चबिबा अखोगी मोबोम दपसनदिबा कनोगी टियर गैस कापा रोड ब्लेन तपसलगा सोपन कोन राइबसे मणिपुर पीपल्स पार्टी ना असुकी मतिरो कंडेम तवी अदु मुंगाइते मसी यारिंगै तौदनबा खुद फिलनबा हागनी लोनना अखोई मियोइबनी कोई मियोइब कुमुजिंजे चप चाबा माइ मसा मसा की मयुम लेजि तो उचे उया केसु मयुम लेजरी अदो अखोईगी उचे उया मक्ति नते मीगी साइडिंग रिलीफ कैम्प लेरिबा कांगबसिंग से मसीगी नुंगाइतबसिंग मदो अखोइनि बी पार्टी ना उबा कांदा असुकी मतिक थमोइ सोचे मखोई अवाबत एमपी ना सरुग याजरी लोनना ऑनरेबल चीफ मिनिस्टर ना अथुबा मतमदा असुगुंबा ओगी रिलीफ कैम्प लेरिबा कांगबसिंग से माइ मागी मफमदा माइ मागी लमदा हलंगी नरबा अदुकी मतिक थुना यारिंगे थुना होनलिबा अगले ने खंजे हौजिक हौजिक मणिपुर ओरिबा वाथोक असी मतम मतमगी पालंबा सरकारना आसानबा मिटेंग येंगबा वाटपा अमदी पुवारी मुन्ना खंगदबा पॉलिटिकल योइबा खुदोंचाबा लौनबा ओइना पॉलिटिक्स तौबना ngasi gi irang asi thogalakpani haina फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स के प्रेसिडेंट थोइदिंग जमनी हारना फोंदोक्रे वाफम असिंग असि वांगखै निंगथेम पुक्री मपाल द लेबा फोक्स के ऑफिस ता पाउमी सिंगा उनाबा मदा फोंदोखिबनी महाकना मखा तारादुना सेंटर दा डॉक्टर मनमोहन सिंह ना पीएम ओइबा मतमदा इंडियन आर्मी गा यूपीएफ अमसुंग केएनओ अनि गी मखा द लेबा लाल हलुप सिंगा अगस्त अमा इंग्लिश सिंग अनि गा शुबना मंगा दा सस्पेंशन ऑफ ऑपरेशन सु एग्रीमेंट तौनकी मखा ताना सेंटर अमदी स्टेट ता कांग्रेस गवर्नमेंट ना हारिबा सु असि अगस्त कुनगनी थोय इंग्लिश सिंग अनि गा शुबना निपान दगे सेंटर अमदी स्टेट अमदी हारिबा यूपीएफ केएनओ अमदी मखोइगा चटमिनरिबा सिंगा पुन्ना साइन तौनदुना फॉर्मलाइज तौबदा यानकी अदुबु लाइबक थिबदी सुगी ग्राउंड रूल दी चना हनखिबसु लेरमद्रे चना हनबा होनखिबसु तौबिरमद्रे मसिना मरम ओइरगा सु तौनरे हारिबा यूपीएफ केएनओ अमदी मखोइ अनिगी मखादा लेबा खुदलाई पाइबा कार्डर सिंगी मतुंगदा इंडियन आर्मी ना लेपा मिचम प्रजा सिंगदा अकी अखंग पीबा गवर्नमेंट की स्कीम सिंगदा अपनबा पीबा हाईवे सिंगदा लूटपाट तौबा मिहात मिपुन तौबा अतमनना कुकीगा थंगना लैबा मिचै सिंगदा क्विट नोटिस इंग्लिश सिंग अनिगा तरागा माथुइदा पीबा मतम अदुदा पालंबा लेंगाना कंट्रोल तौबिदबना केएनओ यूपीएफ अमदी सुदा यावरिबा सिंगना मणिपुर की चिंगकोंग चिंगयादा अमदी मणिपुर की तंपाके अकोइबदा अनौबा कुकी खुल कया लिंखतपा अमदी नेशनल हाईवे अनिगे चिंगकोंग चिंगयागे परिंगदा अनौबा खुल कया अमदी अतोपा लमदगे लापा कुकी कयागे खुल लिंखतुना मकोइना तौनिंगबा तौदुना लागली मसिदा शुनत्तना मैतै अमदी नागालाल हौलुप सिंगबु लाक्सिनबा असम राइफल्स अमदी इंडियन आर्मीना सुगी कादरगी मतेंग लौदुना कुकी सिंग मैतै नागालाल हौलुप सिंगी अरोनबा पाउलफम ओइदुना लागली
Maram asina sugi kadar singna makoi apamba aning makudimang maning tamna tawduna lakli masida central government amadi state government na matamasu kuibasi khangsin usinadana lakli English singani ga somna nipan ke formal oina sugi agreement sign tawna krabasu central government amadi state government na wari watai tawduna maram chaba waroisin purakna bahonate state asida chahi taraga manga palamba congress sarkar na waroisin purakna bahona ramdabagi aronba agenda karino pali ba sarkar asina micha miyam asibu kari oina ubage BJP na Manipur da power pairak laba matungda English singani ga somna taraga nipanda shu group singa aroiba waroisin ama purakna ba interlocutor ama haptuna waroisin purakna bahonai hairaga karamna me ahumdagi wathok asi karamna thokrino hariba wafam sing asige Paukum shu tauna bada yaukiba matam adugi sarkar amati hauzik paliba sarkar asina paukum pifam thoi wathok asige matangda political parties amatana president rule thambagi wafam thamloidabani athubada waroishin purakna ba kuki Burmese People Defense Force PDF amadi kuki extremist lone amateng pangliba Central Force maitai micham kayada nomai kapsilakli basi state government amadi central government na athubala lefan gadabani haiba wafam kaya thamke Dalariba akoigi Gram Pansite Marise, Matam Duki, cookies in Ziki pressures in a Maram Warakanda, Gram Pansite Maris Mutali, Ruina, the Jilla Preset, later Mazipuk Mutalakanda, Hill Autonomous District Council, the Makoi, Punjal Halem. In Pangilam Nikose, when Punjala is still Hosisukan Latomisi, in Pangim to Yauriaba. She Punjal Halaka and the Makwena Hill District Council, the Punjala, other authority Masiki Kudong Chabashi, Laurka and the Makwena, Towning Baton Yareva. The Sikism Matata. Akwai Congress government Congress na paring ay matam sida adugum laba thangjing haiba jingji thangting na thole tongan ba lai gi maming leiba historical ba mafam jingji makoi gi maming ontho kanda masi Manipur gi government sina ontho po yati haiba gi matam de pressure chuki piram deba aduna pida bana maram orkanda hausi phawuk ta makoi maming je tongan ba thangting aduga loina na thangjing dagi kaurkanda makoi na kanbai thangting kangbai kana thol kan hausi phawuda lairi se masi hausi pali government ju semtok na bahona de matam dagi government ju hanayam da base masi pali ba matam ji government na Manipur gi praja jingji kari oina ugi sine akoina akoigi Federation of Civil Society Organization gi maikai dagi akoina thamjari se National Highway sida natana National Highway ki pareng jingsida Cookie Suda Ladiba, Keno, Amati, Quiki, you pep Tango Singina, Karmaito, Barmarati, Aquina, illegal Mayamsi, Mori of the Fargo Sangapa, Susanpur, Fargo Sangpa, Mayam says the Tongan Poppy Plantation, Taholakanda, Makwiki Hingba, Anabaki Masaki, Pirakanda, Tongan National Highway, Anisi the Makwina, size the Turi, Quiki Mapan, Mapansita, Makwiki Cookie Kunzingita Hale. She does not know a wang down, she later Han Camelo Kayariba, Tongan Mapam Sikuki, Sulay Mapam Nateba. Sigumba periphery area, Infalgi, Quiki Village, a quick with the labor, Jingi, Sinkong Kuding Magda, Shugi Kudong Chaba, Lorakanda, Nasi, Cookie Mayam Singita Halise, but she Hosipali Baker manager Yangsen de, but to the Su, Yangsen than a lie, Hosishu Yangsen Demasi, Yangsen Busi never. Manipur ki Chief Minister N. Biren ngarang Union Home Minister Amit Shah unaruraba matungda state asida hosik thokliba irang asi chingi lamda Union Home Minister na control tawraga tampaktana Chief Minister masana control tawragani haiba wafam phongdokiba adubo yaningdaba phongdoktuna ngasi Thoubal District United Development Women's Organization amasung masiga punna chatminaraba Kakching District ke Mairapaibi Ima Ibel Singh ngasi wabagai lamkhaida human chain semduna khongjang changsinkhre khongjang aduda saruk yakibi Thoubal District United Women's Development Organization Thoubal and Kakching District ke General Secretary Moirangtem Sanatombina Paumi Singda Phongdorakpada Chief Minister ngarang Union Home Minister unaruraba matungda Imphal da halaktuna Paumi Singha unabada phongdokiba wafam asi state asida laingak ani leibage thawongni Kukilal hoba Singha leinaribasu asi numit humni gi manungda lauthokpa ngamdraga fam thadopiro aikoi isana laingak charage haiba wafam thamlakhi human chain semduna changsiliba khongjang aduda Ima Ibel Singna Manipur gi ngamkhai kaiba yaroi kuke melechen singge su khundakta lauthou Manipur da NRC chana lu haiba kholau kaya su lauki Manipur ke upar mein setup Manipur ke upar mein setup Sentana amasung nungai taba thongdok libase akhoi
Hianglam Wabagai, the Gaira, Haliba Kunching as Handalaga Kai Bazada, Hamliba, Wakan Mipanga, Nagitumba Saba Kangana, Wana Kayama, Apena, Hanguna, Basida Manipuri, losing Maniana, like Biriba Minister now. Ngarang dili da salura kanda Miss Haji unarura pa matungda por iba isemen jingdana Miss Haji na lenga kasi so kali kadron taurani aduga tampak na chingi sana ima ibel ahing da yani iba se charang na iba mayam je yum da hanbiro bangkar tugairani adu taurani hai se ai khoi gi mama sing na yaba ngamloi maramdi Manipur gi lenga kasi da lenga ani pan ba yaroi maramdi ai khoi gi chu da lai ba ku gi milten jing je praja miyang ni mamang da lau tho eram tam miyam mamang da lau tho thaba koi na uloba ngachai da gen men khumni ba gi manung da thaba koi na ulo adu na trabadi mama ai khoi na thola ka chorok lam jau da chi ba sang ba khang da ai khoi lan theng na kan ai se Manipur gi hum suban pi lan je ai khoi gi rai bak lai kai si da gi hauraga ai khoi gi Manipur apun ba da khoi thaba pang thuk la kan ai ba se nga chi gi press sama sung electronic media gi khutang da khoi na lau thok chari Haukibata asigi kungahumdoi nimitang pung mapan tarakpa duwaida lamlongda thokiba irang aduna maram oiraga Khurai Popular School mamangdagi RAF singna fakiba miyoi sing adubo paliba lengak asina athuba matamda thadokadabani haiduna wakan mifam famkre wakan mifam adu Khurai Popular School mayada leipkai ahumna apunbagi oina numit aduda miyoi taraga mari fakibagi manungda hauzik thadokdana leriba miyoi mapanasi athuba matamda thadu haiduna chathakibani Thaudok asigi matangda Khurai apunba maira paibi asigi convener ngangkham Pravavati na fongdorakibada numit aduda Khurai da thokiba laibaktiba thaudok amaga mari leinana lambida masagi thabak chacharuraga halakpa matamda lambida leiba RAF singna maram leitana fuba chaiba amadi miyoi kaya fakhraga makoigi mathakta thangalakliba FIR asi athuba matamda paliba lengakna lauthokadabani loinana athuba matamda makoibo atek akai amata yaudana thadopirakadabani haikhi Mai hodana leiriba khunai chera ajida ngasi ma khoi phamjari bejigi maramdi sumaina leiriba tangdu laitana leiriba mara ajida na han hokhiba irai nimit akhoi gi jun gi tang kulhum dejida akhoi gi maran surai leitaba micham akhoi gi lekai sidagi akhoi gi inau ama kha ma masa amaksu akhoi gi government gi employee ama oijari bani aduga mana kariguma maran amta leite ma mi ma gi mari mata gi mi ama thinba chalu bani aduga hairiba mi oyaji sigi Khurai Popular High School gi lampa saidai phagi bani adagi anaba hospital da anabagi chatluba micham amabuju phabiba sumana akhoi gi mara leitaba micham jibu phadana tawbaje makhoi gi mathakta FIR panba sugumba ji akhoi yaningde adagi phagi ba miwei jing do mara leite haiba maran kasu leitaba micham ngaktani mase akhoi condition amate yaudana makhoi da mathakta paliba FIR du handokpiyu amadi micham sing do condition amate yaudana athuba matamda thadokpiyu haidana akhoi ngasi media gi thongda haijariba jini akhoi gi miyam jina akhoi gi thamoi jida akhoi gi chaktuna leiriba jida amuke hena khoisauna ba miyam gi akhoi gi pangkhaida legadore haiba se akhoi ngasi phongdokjabani phamiba mi phamajina phagi baje akhoi di ngasai gi moije rapid action force na pharaga akhoi Manipur gi police da sinaramba ni ha eduga mi khara je train thoim phabi da khara amadi thado khare eduga akhoi gi lekai dagi yauna miyoi mapan amadi akhoi haji custody da leidana FIR pandana leiri mache akhoi uthuba matam da thado piyona akhoi gi haijabani Manipurda hauzik thokliba irang asida miyamgi punsi amadi lanthung ngakchanaba oinam nambol amadi konthozam kendra ahumda leiba club organization maira paibi loop chama sumna ahum henbagi apunba loop oina semkiba United Protection Committee nambol kendragi manung chana leiba thonawzam khulda thonawzam maira paibi nangasi selgi mateng pikre Maira Paibi Mihut Singna United Protection Committee Nambolgi Office Oriba Development and Protection United Voluntary Organization Nambolgi Office to Laktuna Thaunauzam Kulgi Yumthong Nimfu Dagi Khaiganarakpa Senfam Lupali Singh Kungamanga Matengadu Committee ki Convener TH Lamjingba Finance Co Convener RK Ranjan DPU VO ki President T Khava Khuman Working President K Suleshwar da Tengbang Oina Khutsinakhe Mateng Pibadu da Thaunauzam Maira Paibi ki member Wairopam Gamvini na Fungdoki Bada si piribasi icham chamba sel kharagi mateng nate Manipur gi ngamkhai kai ba yaroi haiba khongjangda piribani makha tabada mathau taraklabadi I katpa oina maira paibi sing thawai pamu ba leitana thoglaktuna thengnagani haiki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯑꯩꯈꯣꯏ ꯃꯁꯤꯗ ꯂꯩꯕ ꯁꯨꯄꯥꯝ ꯄꯥꯝꯖꯗ꯭ꯔꯦ ꯃꯁꯤ ꯂꯧꯊꯣꯛꯄꯤꯌꯨ NIC ꯆꯠꯅꯍꯟꯕꯤꯌꯨ
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯤ ꯀꯥꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯕꯨ ꯊꯥꯖꯒꯦ ꯍꯥꯏꯕꯒꯤ ꯁꯤ ꯐꯤꯔꯦꯞꯁꯤꯗ ꯑꯩꯈꯣꯏ ꯃꯔꯥꯏꯕꯥꯛꯒꯤ ꯄꯨꯂꯞꯁꯦ ꯂꯦꯞꯄꯒ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯁꯨꯝ ꯀꯟꯖꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯩꯈꯣꯏꯁꯨ ꯏꯅ ꯗꯥꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯏꯔꯝꯗꯝꯁꯤꯕꯨ ꯀꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯔꯥꯏꯕꯥꯛꯒꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯖꯔꯦ Imphal West के मनों चना लेबा कामाख्या पेम्टन कॉलेज चा हांगलिबा रिलीफ कैंप ता कमिटी ऑन present issue of Manipur amadi Directorate of Ayush ka khutsam naraga medical camp ama pangthokre medical camp aduda Ayush ki Dr. Sanglapam Vishwanath Sarma na phongdorapada ngasi pangthokliba asina Churachandpur dagi lanjenarakliba maite praja ahalaman angang apikpa amadi nupi singi khalaga pangthokpani phongdokhi Timgalanya na kusam na tamo Commission present issue of Manipur KP College yang tanda dari juga apa jenis India apa medical camp ICU juga medical camp apa sudah laksana ini macam apa sekolah itu mungkin saja Amarumda Amukogi Assistant Organization Yum Khaibam Inau Chaluwang na phongdorakpada haukiba me ahumdagi thokliba irang asina maram oiraga lanjelaktuna Manipurgi mafam kayada relief camp hangduna lairiba singda Kopim na lepa laitana mateng pangba pochai piba amadi medical camp sing pangthokli makhata na su lepa laitana pangthoki gani haina phongdokhi Committee on present issue of Manipur na kay left na mamagi to apoti level tama hunjaki kami ko iba khungum ko di Iran ko ki ay awana ka ba suman kanda di ke kanda pandang ko le ba sinna ko da wana yi ka ba di tam su ana yi ya ko di ma di na wa ko problem na ma ko di na mar ko da ko ni yo ko di sina present issue of Manipur na nasi ko ko level le ko di ke ya ko ka da di ke ma di kan sai ka na ki ya WhatsApp na jindirum da ba kan ta di ga di da ba so ji men ji ta na ye yo ko men da ko na da tri mi ta ke ko an to an ba ko ji na na ji ya di ko mi ji da Dr. Singh ka pe to ba ko ni ni ko mi na ba de ta na kan for pa di na da tri mi ta ke ni sam amo ni ko de ji ta ke ta da to ra ba ko sam na ga ko ba ta ji so na ke ni na mo ko ji tin ji ga ba ji Jadi kopi kampus juga pun ada macam juga apa Amarumda relief game aduda lairambi handak English singaniga kungohum doida kosem na loba class 12 ki exam da second division da mai pakla krabi Churachandpur Waikhulokta gi Khoirom Anjali na phongdorakpada class 12 pass tawre adubu makhata na tamlingli makhata na lairik tamlinglabasu certificate singdi mai chakpada loina yaukre haina mahak na phongdorakhi second engineer level certificate in my range na makhaw tamni do kamai to ni Karkinos Manipur Cancer Institute and Research Center Jenims Campus Porongpat Imphal Isna Vishwanath Cancer Care Foundation Mumbai ga khutsam naraga nomagi oiba free mega health camp and risk assessment cancer Haukiba Jung Kungamari da Central High School Chalau Lamlai da pangthokre Maru oina handaki khangawdana horakiba irang asina maram oiraga lanjena tuna lairiba singidama kem asi pangthokpaga loinana cancer laina gi matangda mangjongna khangdokpa amati awareness pibagi thoramsu pangthokiba kem asigi matangda Karkinos ke director amadi CEO GS Morangthemna phongdorakpa wafam Kalau second high school kita, ya anak orang biar masih ada kan kita tahu kerja haraga. At least kian tu lebih sih kita nak ada kita pikir begitu. Atau dah kita same time, apa itu cancer itu, lagi buat kian macam campur sih kita.
ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯀꯦꯟꯁꯔꯒꯤ ꯑꯥꯔꯂꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯔꯤꯛꯁ ꯑꯦꯁꯦꯁꯃꯦꯟ ꯇꯧꯖꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯆꯤꯡꯅꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯃꯌꯥꯝ ꯀꯣꯏꯁꯟꯅꯔꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯁꯤ ꯉꯥꯛꯇꯅ ꯈꯤꯇꯪ ꯆꯤꯡꯅꯩ ꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯔꯣꯏ ꯅꯪ ꯈꯤꯇꯪ ꯆꯤꯡꯅꯩ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯑꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯝꯒꯤ ꯀꯦꯟꯁꯔ ꯄ꯭ꯔꯤꯚꯦꯟ ꯇꯧꯕꯁꯤ ꯀꯥꯟꯅꯒꯅꯦꯕ ꯑꯥꯔꯂꯤ ꯗꯤꯇꯦꯛꯁꯟ ꯑꯥꯔꯂꯤ ꯀ꯭ꯌꯣꯔ ꯑꯗꯨꯒꯤ ꯑꯦꯝꯗꯨꯅꯦꯕ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari. 11 class Science, Arts amasung Commerce. Degree College gi na General Course ta BA amasung BSc, Professional Degree Course ta BBA amasung BCA ni. CCTV camera na monitor tawraba classroom amadi campus matik charaba playground, well equipped tawraba Science, Arts amasung laboratory taret. Lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa amasung guardian singna athubada mingchan bihau sit akaknabani selection test leiroi ahan balakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open R&T Institute and Aviation Academy ki lakatori session 2023-24 ki admission hausare Institute asi Ministry of Corporate Affairs Government of India na well recognized tawraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass tawraba mahairoi singna tungi afaba career amati aviation industry da changningba singna mingchan biba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tawriba 100 plus students placement pikraba institute asida tongan ba course sing khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amadi airport visits institute asiki staff single loinana placement assistance ki damag Imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achungba sinfam ama khangjanabagi khudong chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbalak Career Solution amagi chap chana guidance thiba haibasi araiba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfamadu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba sing asi khopna khanta haurasi ब्रेक मतुंगदा मयाम तरामक्चरी मकाताबा पाउदा मणिपुर की हौजे ओरिबा फिबम असिगी मतांगदा प्राइम मिनिस्टर नरेंद्र मोदी ना चेयर लौदुना यामना कुमना खनख्रे खना नैनबा दुदा होम मिनिस्टर अमित शाह फाइनेंस मिनिस्टर सीतारामन अमदी अतै मसक नाइबा मियोय कयासु सरुक याखि होम मिनिस्टर ना मणिपुर की हौजे ओरिबा फिबम असिगी मतांगदा मरिक चुमना वाफम थमखि अदुमपु करी करंबा फिरेब लौखिबगे हाइबदुदि चपचाबा पाउदी फंगमंगमद्री चेरक सिदा मणिपुर की गवर्नर अनुशिया उइके दांगसी इंडिया के प्रेसिडेंट द्रौपदी मुर्मू उनादुना मणिपुर की हौजे ओरिबा फिबम की मतांगदा मरिक चुंबा वाफम थमख्रे हाइरे मरुइना गवर्नर ना तोंगान तोंगान मफम सिंगदा हांगलिबा रिलीफ कैम्प सिंगदा चतुना उनारुबगे पाउदम थंबदा नतना मणिपुर तंगदु लेताबा पुरकनबा होनबिनबा वाफम थमखे अमरोमदा
खिबसिंगी खुंदा लेताहनबा वाफमसु तक्सिनखे चेरक्सिदा इलिट टीवी के पुंग अनि गे अमदि मंगागी पाउदा मणिपुर की गवर्नर गा प्राइम मिनिस्टर गा नुमिदांग वाइरम पुंग मरीगा मखाइदा उनरगनी हाइकिबादु प्रेसिडेंट द्रौपदी मुर्मू गा उनरगनी हाइगदबनी सोइकिबा सिगी दमकता नुंगाइतबा फोंदोकचरी ngasi mandaleda US dollar million $100 की ओइगदबा ड्रग्स मई थादुना मांगनख्रे मंडले की अरिबा एयरपोर्ट चनमया थाजीदा मई थादुना मांगनखिबनी ड्रग्स अदु तोंगान तोंगान मखल 30 के ड्रग नि हाइरी तरेट सुबा IRB दगे नोंमई हुरालगा कुकी मिलिटेंट सिंगदा योंथोकलम मियोय मरी इम्फाल ईस्ट पुलिस ना फागत पंगमख्रे मकोय मरी के मनुंगदा IRB पर्सनल अमसु यावरी हाइरी क्लब तरागा निपान की अपुनबा बॉडी अमा ओरिबा मैतै कम्युनिटी जॉइंट कोऑर्डिनेशन कमिटी वाइथौक टू हौखा एंड थौबाल खुनौदा सिंगजमई कवा मखा लेकाइदगे लेकिद्रबा समुराई लाटपम बीरा शर्मा की मिंगदा मचा मसु सिंगना सेनगे तेंगबा पिरखरे मैतै कम्युनिटी जॉइंट कोऑर्डिनेशन कमिटी वाइथौक टू हौखा अमदी थौबाल खुनौगी प्रेसिडेंट एन बिरेन सिंगना से प्रेस थादोरपा चिरोल अमना हाई हौजिक थोकलिबा इरांग असिदा शांति हंजल हलकनबा अचौबा थौदांग लौरिबा लुप असिबु खंगबिदुना सेनगी तेंबांग पिबिरकपगिदमक्ता लेकिद्रबा समुराई लापम बीरगी थवाइना मपुगी लेकोलदा इंगना चिकना थंबिनबा मपुदा थौनिजरे लोइनना महाकी मचा मसु सेमुसु थागतपा फोंदरकले मैतै हेरिटेज सोसाइटी दिल्ली ना चथरपा पोस्टल कैंपेन टू द PM of India की मखा चथरपा ओइना ngasisu लेकाई के लोकल क्लब अमदी रिलीफ वॉलंटियर सिंगा खुदसम नरगा मोइरांग इबुदौ थांजिंग अमदी कक्चिंग इंडोर स्टेडियम दा हांगदोकिबा रिलीफ कैंप ता लेबा चुराचांदपुर की मैतै अंगांग सिंगना PM of India दा मखोय की पुकनिंग के ओइबा वारोल फोंदोपा चिठी कयामरुम इदुना थाखरे इम्फाल ईस्ट इम्फाल वेस्ट अमसोंग बिष्णुपुर डिस्ट्रिक्ट की ओइना ngasi नुमिदांग वाइरम पुंग 6 फाउबा कर्फ्यू कोमथोखे कर्फ्यू कोमथोकलिंगै मनुंगदा कैथल अमदी दुकान सिंग थोंग हांगनखे मियामना नोमदा चंगदबा याद्रबा पोलम सिंग कर्फ्यू कोमथोकलिंगैदा लेसिनखे लंबीदा हानगुमना गाड़ी चेनखे चेरक्सिदा इम्फाल ईस्ट अमसोंग इम्फाल वेस्ट के लॉ एंड ऑर्डर के फिपम फगलकपदगे अयुक पुंग 5 दगे हौरगा नुमिदांग पुंग 8 फाउबा कोमथोखरे अदुमपु बिष्णुपुर डिस्ट्रिक्ट की ओइना हयेंग अयुक पुंग 5 दगे हौरगा नुमिदांग पुंग 6 फाउबा कोमथोकले हौकिबा मे अहुमदगे मणिपुर दा थोकलिबा इरांग असिदा सखंगदबा सिंगना लाकिबा नोंमै सिंगे मनुंगदा नोंमै लिसिंग अमगा चामा मरु लिसिंग 18 गा चट्रेट का सुमना अनि बॉम 15 रोम तोंगान मफमदगे फागत पंगमले हाइरे लोइनना कर्फ्यू थुगाइबा मी लेतबा युमदगे हुरान चिंथी तौबा अमदी मै थाबा केस कमरी लेनना मियोय चामगा 35 फागले हाइना मणिपुर पुलिस कंट्रोल रूम ना थादोरपा चेरोल अमना खंगलकले महाकना मखाताना थिजिन हुमजिनबगी थबक चथबदा MM 58 की मोर्टार सेल अमसो खुरखुल मनिंग लेकाइदा लेरंबदगे मफम चाबा येंगदुना डिफ्यूज तोक्रे हाइरी मसिदा शुनतना तोंगान मफम सिंगदा सारंबा बंकर कयासु थुगाइख्रे हाइरी मणिपुर दा थोकलिबा कांगलुप की इरांग असिदा मियोय कयागी पुंसी मांगलबा युम कया तांगोय ओलबा मतमसि फावबदा इरांग लेफन बंगमदबना अमदी कुकीना तौरिबा मखै याबगी मवोंद लाकपा मैतेगी तुंगी पुंसी करी ओइगनी खंगलक्तबना प्री मर्जर एग्रीमेंट स्टेटस ता हंजिलगा मियामना लेबा ngakchabana hena fare haina amkil ge president Ima El ngambina फोंदोखरे वाफम से हेल्पलाइन बिष्णुपुर ना हौजिक थोकलिबा कांगलुप की इरांग दा कुकीना नोंमै कापसिलकपा युम मै थारकपदा ngakthok चेनबा खुल ngakलिबा मियोयसिंग अमदी अवाबा मायोकनरबा फौगाक चाउ इखागी तोंगानबा लेकाइसिंगदा चाना थकनबा अमदी नोमगी तंगाई फदना चंगबा पोलमसिंग हेल्पलाइन बिष्णुपुर की थौमीसिंगा लोइनना ngasi तेंगबांग पिबा चटपदा सरुक यादुना फोंदोखिबनी महाकना मखा तारदुना इंग्लिशिंग अमगा चमापन निफुगा मापन की अक्टोबर 15 दा मर्जर एग्रीमेंट इनाखिबा अदु इनादबगा चप मानरे मणिपुर की MLA मिनिस्टर सिंगना मियाम की पुंसी ngakpangamdre मखोइना दिल्ली दा लेरगा मणिपुर की ngamkhai ngaklaka thambiyo haibada मखोइना थंबा ngamlaktrabani na मखोइ बुफम थादो लाउरकलिबनी PR थंबा थमदबा मथौ तादे मखोइ की पुंसी कल्लु नत्रगदी मखोइ तोंगाना हिंगजरगे हाइबा वाफम दु लागले हौजिकसु चिन कुकी सिंगना मखोइ की पुंसी अमदी ngamkhai सिंगना
नत्रगा इंडिया लेंगाकना येंगदुना लेबगुम तौरी मरम चादना पीस कमिटी मयाम अमा मफम मरम खंगदना सेमलगा कानरोय मरम सिना प्री मर्जर स्टेटस ता हंजुनबना हेना पामले हाइना महाकना मखा ताखी मखोइना अखोइगी प्रोटेक्शन तौब ngamdraba मणिपुर की सरकार की एमएलए मिनिस्टर ना दिल्ली दे लेरकांदा चप चाबा मणिपुर की अखोइगी ngamkhai amanga aga thambiu haibasida मखोइना थंब ngamक्तरबनी ने अखोइना फमथादु ओइना लौरेबनी अखोइगी दमक्ता दी पीआर थंब नत्रगा थमदबा अखोइदा मथौ तादे अखोइगी पुंसी कनबा पुंसी कल्लु ngamदबा तारगदी अखोइ तोंगाने हिंजरगे हाइबा पोतुमा लाए अदुना हुजी ममांगदा अखोइना 1949 की अक्टोबर की तांग 35 दा लाउथोखिबा अदुगा मर्जर एग्रीमेंट सी हुजी मर्जर तौदबगा सब मानरे मरमदी मखोइगा अखोइगा थमगिबा आर्टिकल सिंग अदुगा अखोइगा यानगिबा से रोल सिंग दो अमत्ता इंडिया गवर्नमेंट याबीदरबनीना मोइना नमफुदा लान तौरकांदे अखोइबु मिनाय ओइरकांदे तौगिबा नते मर्ज तौगिबनीना मर्ज की वाहन थोक्तु लेतरबनीना हुजिकती मर्ज तौद्रे हाइना लौई अनु हुजिक पामिबा पुंसिरोलदी प्री मर्जर द लेरंबा अखोइगी मर्ज तौद्रिङैदा लेलंबा पुंसिरोंदो मदुदा हंजलगा लेबदो अखोइ पामी इस कमिटी सेमगा प्रजागी इहो नमथनबा होनबा अदुगा अखोइगी सरकार बु अखोइना यानिंगदे हैना हाइरगसु पीस कमिटी मखन मखन सेमजलकपसे मसे अखोइ यानिंगते ममांगदा कुकी की एमएलए तराना चलकांदा दिल्लीदा हाइबा याबा ओना तैनबा तंबा लोइरुरकांदा हंदकते इनौंगंगना पीस कमिटी सेमदोरिबने हैना खैगी मणिपुर गवर्नर ना चेयरमैन ओइरकांदा सेमगनी हैना तौरकपा अदुगा कुकी की मीसिंग यावबा अदुगा अखोइ इसामक यावना सेमकपासी इसा खंगदने सेमबा पोट ओइ अदुबु अफबगी दमकते ओइरगदी अखोइ यारे हाइगदोबनी अदुबु तब ताबा तंबा मखै तमुरकांदा कंट्रोल तौबा ngamdrakaंदा पीस कमिटी सेमगनी हाइबसिदी मसी किस कमिटी नते ngasi ke mateng pangba aduda cheng hawai alu kang hidak biscuit achathau ising raincoat anai ki khudak ki pothana ba hidak yauna tengbang polam sing fogak chau ikhai mamang lekai fogak chau ikhai awang lekai amadi fogak chau ikhai moirang turen banda leiba healthline bishnupur gi thomi singna koina chatuna tengbang polam sing adu khutsinna ki खुंजा सिंगना हेल्पलाइन बिष्णुपुर बु थागतपगा लोइनना मखाताना लेबा की थबक थौरम कया पांगथोकपा ngamba ओइसनु हाइना फोंदोरकली लमफल डीसी रोचा लेबा युमनाम केसो कम्युनिटी हॉल ममांगदा तोंगान तोंगान ममफम कयादगी लाकपा डिसेबल सिंगना सिंदुना वाकन मिफम फम क्रे वाकन मिफम अदुदा तोंगान तोंगान ब वारोल इबा प्ले कार्ड कया सो सिजनकी मिफम अदुदा सरुक याकिबा खुंद्रापम प्रेमजिना फोंदोरकपदा थोकलिबा थौदोक असिना डिसेबल ओइबा सिंगी मफमदा अदुके मटिक नुंगाइ हंड्रे अवाबा ओइहले तादबा उदबना चथोक ससिन तौबदा अवाबा मायोकनरे मसिदा शुनतना वाखल लेतादबना चिंबा कया मरुम अमसु थोखले हाइखे महांग मखा तारदुना चही कया चंगना वाना होनदुना सागचरकपा युम कै मानना चिंबा कयासु अमांगा ताथोकन बिख्रे लोइनना रिलीफ कैंप सिंदा चंगजफम लौदुना लैरिबा मखोइगुंबा मियोय चामरोम हेना लै अदुबु लैफम चाफमगी नुंगाइतबा कया मरुम मायोकनरी मरम असिना मरि लेनबा सिंगना मिटेंग चंगबियो मिचम हातपिगनो मखोइ शांति पामी मखोइगी पुंसी कनबियो मखोइ डिसेबल ने अचुबा मतमदा शांति पुरक्तुना हानगुम तंगदु लैताबा पुंसी अमा ओइहनबियो हाइना महांगना अपील तौरखि people with disability koi nam asroina ra basing dadi yamna khudong chata bedu oire aduna akoina ngasing chi disable singchina hongneruba laitana koi ngasi mapam chida chin protest pangthok service akoi lan pamde akoi lan gi muhta tadog enduna अकोई शांति इंकपना तंगदो लेचाना हिंगदु पामी अकोई ngasiga askum laba lalachna maram oidana अकोई डिसेबल सिंगी इचिनाव सिंगी मय मकै चाकपा तंगoi gon bayaw khre asidumtna डिसेबल kayama adik relief center singda awa batena khangdun leri mayamna wanariba asidagidi डिसेबल अकोई हेना awa ba chiking chethingne aduna tasing nabadi अकोई di lan से तकपीरो अदुगा हानगी मौसा मक्सागी यामना नुंगाइबा अखोगी नुंगाइबा पुंसी मरेल तो फंगन बियु हाइना अखोई मरी लेनबा पुनमक्ता अखोई डिसेबल मयाम गी मैकैदगी आइना मयाम मरी लेनबसिंदा अपिनची तौजरी
Bishnupur District ki Kumbi Kendra ki Manung Channa Laiba Laingaubi da Laiba Netaji Subhash Chandra Bose Awashiya Vidyalaya Laingaubi ki Ocha Singh Nangasi Kumbi Kendra ki Tongan Tongan ba Mafam Kayada Hangliba Relief Camp Sing Wangu Higher Secondary School Kumbi Awang Khunau Amati Ithai Khunau Relief Camp Sing da Lanjenarakuna Changjafam Lauduna Lairiba Singi Marakta Yauriba Satra Satri Mahiri Singh da Boy Kolom Yauna Darkar Taba Study Material Sing School Adugi Headmaster in Charge Oina Lairiba Loichong Mamsur Jina Luchingduna School Adugi Ocha Singh Yauna Koina Chatuna Mateng Pangkre. School Adugi Headmaster in Charge Ona Lariba El Surjit Maitena Hai Kibada Ngasi Lanjenarakuna Lariba Satra Satri Mahiri Singh Asi Tungi Jati Kunagi Achongba Yumbi Oirakadoriba Asina Ngasi Kangaudana Topa Irang Asina Maram Oiraga Lyric Laisu Tamfong Kangdaba Amadi Sel Tungi Awaba Amasu Lairi Asigumba Tanja Asida Makoyi Study da Karada Oirabasu Mateng Pambagi Wakalonda Makoyi Lariba Relief Game Sing Sinbi Langbi Ribasing na Lyric Laishu Takpi Tambiba Asida Mahiri Singh Asigi Study da Karada Oirabasu Mateng Pangbo Oina School gi Maikai dagi Angamba Study Material Sing Asi Pangjabani Haike. Imphal East District ki Manung Chana Laiba Kurai Lamlong Bajar da Wakat Mifam ama Fongkre. Wakat Mifam adu Kurai amadi Lamlong gi Apunba Maira Paibi Singh na Punsinduna Pangthokibani Mifam adu da Saruk Yarambi Kurai gi Maira Paibi Secretary Kumabam Ibe Mana Fongdokibada Haukiba Jun Kunga Humdoida Tokiba Todogadu CSO Amadi Kurai Esige Minister Susindro Lamlai Esige MLA Ibom Jaga Loinana Purakpa Gita Amadi Aruna Anibo Lambida Tatuna Life Attempt Torokibadu Yaningde Mangkiba Lantu Mayam Duna Kanana Daita Pugani Lamlai Ibom Jagi Yumna Mai Tadraga Susindro Gina Taribasi Karigino Susindro Amadi Ibom Ja Ani Asibo Tagat from Toktabra Karigumba Nupi Ani Adu Siba Taragana Karimaral Sibigadori Ajumaran Sukang Kangdana Mi Amabu Hat Kadoribra Masige Paukum Pami Haiba Wafam Tamlaki. Amaromda Kurai Sajo Lekai Mother Association ge active member Ngangom Ibem Jana Fongdokibada Jun Kunga Humdogi Laibaktiba Todok Amada Sorokaibam Gita Amadi Laishram Aruna Anibu Kuke Militant Singi informer oi haibata natana makoi anibu yamna tamtina ot na bikiba nupi oi bigi izzat pu khongau na kiba adu Jun kunga marida makoi mara leite haiba khanglaba matungda sabung khoke club na matam chana sengdok pirakadabani haikraba fawbada sengdoraktrabani na makoi gi mathakta ain gi oba action lauragani haiba wafam thamlaki mara lejadabi nupi anibu mingwana palabada sorokaibong ongi gita debi amadi laisam ongi aruna debi kairaudagi makoi anibu yamna Kuki informer ni haina badanam pi badanatana yamna tamthina ot nai bikhiba aduda sunatana nupi oibagi ija singbu khongau na bibaga loinana makhoibu miyamam de ikai pi khiba adugi matang da ekhoina tang kunmari jungi numit asidaida press club da ekhoi mifam pangthok sadana makhoi mara leite haibasi Hangaba matungda sabung khoge club na haibadi mafam da victimize oriba sabung khoge club na madu matam sana singdopi kadamni haibagi khoina deadline pizakhiba numi humni gi matungda singdopi ro haibado singdopi raktabaga loinana makhoina mathangi numita pirak leba press note adudi makhoi di khangde miyam gi mobna tawkhibani haina singdorakpi do maram sade maram di karigino haiba matamda hairiba victimize oheliba makoi ani se kari gidamakta makoi club tu de da makoi kasadi de pusalega tosar to birino sini ado yamna thamoi so ise CSO maira paibi adagi ASP loima janarwa matungda mara lete khangaba matungda khogi khuragi honorable minister Susildro amadi lamlai gi honorable MLA ibomsa ani da khusinaraga Doctor da bu yoradi hospital da bu yoradi na pura lakwa adugi lambi de mathang thatana leramiba nupi angang jing duna karamba mino makoina pami ji mara lettaba nupi ani du sibraba aduga sauninga banina matam de dozu lambi dozu mop yam thok tore haire sauninga banina laibak tibam thodok mayam so khoi tho itai amasu akoi gi kangla da gi nupi amasu kangla da ipam namdam ni ayam nungsi nupi amasu mami choi hai yam thamoi sengna khoi nungai jade adu puna mak to kana gi daita no ba adu achumaran khangdrai khoi na mop sagalu ba dagi ni habe khangbiyo ba on hairiba minister amadi honorable MLA anira sinara matungda mop to control to banga mo da badagi hairiba nupi ani ji sigara kana honorable minister L Susindro amadi lamla gi honorable MLA ani bona kari padram pibi dauri geba kari guma siba taramaga di kari badram pibi dauri aduga lamla gi honorable MLA ibom sagi lamla gi kendra gi parjana ibom sagi yumai thadraga खुराई की ऑनरेबल मिनिस्टर एल सुसिंद्रो युमदा अतमदना अटैक तोबा अतमदना लाइव अटेम्प्ट तोबा
public property mayam malam bab water pipe mayam mai chakre cheng mayam mai chakre sina kari maram gido adu ki chu pen da nonga laga musu toba kari pen da bigi do nupi ani do hato ke phang da bagira yamna hatok ning ba pami du marim do hairo chapta hairo natraga di mangi bal lan thum mayam kana miyang gi lan thum mayam adu ki mangi be daita do noina lawja ga damni matung da muk toraba unity mayra lob khuragi nupi akoi mayam ne loini mak thengna gani lian lam to thara roi hujikti Hauzik thokliba issue asiga mari leinana sai utlau nambolda peace committee nambol asina hangliba relief camp ta Manipur emergency response team na sinduna nomagi oiba free medical camp ama pangthokre camp aduda tongan ba layong kaya layeng batanatna hidak langthoksu lemna yenthokhe amaromda committee gi maikai dagi su camp asi pangthokpibagi thagat pa phongdokhe Hauzik thokliba irang na maram oiraga relief camp singda changjafam lawduna lariba mahairoi singidabak akhanna educational program ama oina wangjingda leiba IRE residential model school da class 4 dagi 10 fawbada tamnaba akaknaba seat yankhai humfugi educational relief camp program hangdoklagani haina IRE group of institution wangjingi principal Dr. Rajiv Kumar Nareng bamna phongdokre mahakna hai hauzik lanjenarakuna relief camp singda lariba mahairoi singidabak admission fee amadi tuition fee free oibata natana institution ke maikadagi t-shirt amadi lead program gi makada lyric sing piragani residential mode oina laigadoriba program asida mari leinaba authority club organization singna chaba thakpada changadaba polam sing angam mateng pangbiduna mahairoi sing asigi awatapa laitana ba honaminasi haiki Mangzaunana DC Thawagi conference hall da tha asige tang taragamari da pangthokiba district level committee ge meeting da so asigumba educational relief camp hangdokdabage lauthokibaga loinana mahairoi singe changadaba tha gi mateng pibinabasu khanganjakhiba leire tungi yumbi orakadoriba mahairoi singbu tangdu leitaba punsi mahing da laknaba hotnabada mari leinaba authority loinana praja section khudimakna mateng pangbinaba appeal tawrakli site gi koina mingjal sel Thagi monthly fee habidi tuition fee aduga ekoi school da leizaba lead ki program gi larik sing adigi t-shirt ekoi site gi free da pijagani loina na angang sina game da lerga su chaba aduga school sina lerga su chaga da maramna schools da authority sing ya ya wiraga natragana ekoi gi lanai sangstan sing natraga mera paibi natraga na koi club ki sangstan adigi personal oiba kambu singa Hairiba angang singina chana thakna bakatangi mateng se aikoi ne dijani aduga hairiba chabagi daidasima aikoi authority da so koina che thajin jagre adu district authority thawal gi maiketegi su asigi matang sida che koina pisal la thamjarabani na koina so athu matam da action on to pirakani na koina sa tawjari aduna angang nifu na taga yakai gi koi angang si kaloba taragadi mai larik pawa tumba chaba amasung manungi school mong da campus mong da adum leraka yamna atmosphere ama koina create torga ngang sing se semba taragadi ngasi akoi lakpidi banan chela lai ba ngang sing se khara makai dikan bang ngone abagi airigi maiketigi miyam da khangan Development Committee oinam wanggoina sinduna ngarang oinam sawo munglam khaida wakat mifam phangkre wakat mifam aduda tongan ba warol iba play card kaya su siznaki hauzik oriba fibam asige matangda akhang hai kaya nasu wangangkhe District Volleyball Association Thawbalna sinduna wangjing kodompokpida leiba District Sports Complex da tha ama chupna chatharakpa non-residential volleyball coaching camp ngase Kairembi Khok Maya Lekai Community Hall da loisinkhre tongan ba district singdagi yauna Puna sanaroi nifuna saruk yaduna chatharakiba coaching camp aduge ngase loishinbaga mari leinana camp aduda saruk yakiba mini amadi sub junior boys ke sanaroi singe oiba match amasu team mari thona khaidokduna sanakhe coaching camp asida yauriba sanaroi singna state thakta pangthokadaba mini amadi sub junior ge tournament singda Thawbal district ke mahot sinduna saruk yagani haibi Coaching camp loisinba aduda District Volleyball Association Thawbal gi President Oriba retired DTO Mutum Mani Sports Authority of India Sai gi retired Assistant Director Konsam Michael Thawbal College gi Associate Professor Dr. M Damudor amasung District Volleyball Association Thawbal gi maru oiba member singsu saruk yakhi ELITETV
ELITETV News Channel asigi oina miyamna email gi kuthangda ipau thabirapa matamda email address info@elitetv.in da thabiraknaba khanganjuri masida shunatana ELITETV da ipau fauna bigoina phone number 9402890982 da ipau fabiraknaba khanganjuri miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjuri loshilakpada maruiba pausing amukana pizari Jingdana Home Minister na aduga tamdana Chief Minister na yengsingani haiba wafam Congress Party na yabangam loi haikre. Laingak ani laibagi mawong yabangam loi tongan baluk kaya nasu yaningda ba fongdokre. Seven MR dagi lakiba nongmai kuki militena yonthoklamle haiba miyoi amagi yum khoishaunaraba khurai haikru makongi miyamna mai thadoktuna mangan khre chenaba miyoi police na fakhre mafam kayada combined force na thiba humbagi thabak chathakre mifa mutungi paudi leitri International Day Against Drug Abuse and Illicit Trafficking in Palanthoram Pangthokre. Amadi Imphal West amasung East ki oina hayeng numidang pung 8 fawba curfew komthokre Bishnupur ki oina numidang pung 3 fawba komthokli. Ngasigi oinadi ELITETV na sandokjariba Manipuri pau matang swaida loijare miteng tabiri basingbu amukana khurumjari